Manipur da tung koina chanagadaba Tangdu Leitaba gi fibam Puraknaba Hotnabada Mipum Khudingmakna Achouba Thoudang Loupham Thok-E haina Manipur gi Governor Bhalla na phongdokre wafam asi ahanba Manipur Rifles ki parade ground da pangthokiba Manipur Police ki chama kuntramari suba raising day gi thauramda mahakna phongdokibani Manipur Police ki DGP Rajiv Singh yauna atei makok thongba officer kayana saruk yaraga pangthokiba thauramatuda Governor Bhalla na makhatana hai Kumja lisingani kulhumdoigi me ahumdagi haurakhiba irang aduda Manipur Police na Achouba Thoudang lauduna miyamgi punsi amasung lanthum amadi state asigi law and order gi fibam ngaknaba angamba thakta honakhi haina mahakna Manipur Police po singthaki loinana counter insurgency operation popi thabagi thabak maru fangna muthatna Hotnabada amadi miyamgi yaifa thorang amasung modernization ga mari lenaba thabak thoram singda Manipur Police ki personnel singna ngasi fawba singthaningai oiba Thoudang kaya lauraga lakli haina su Governor Bhalla na makhatana phongdokhi Thauramadu Manipur Police ke DGP Rajiv Singh na phongdokibada kumja lisingani kunumdoi gi me ahumdagi thorakhiba irang asida Manipur Police ke personnel singna haukiba chahi ani asida singna bathabak thauram kaya ama mayok naraga lakli adumakpu atopa security force ki matenga loinana mathau taba matamda Manipur Police ke personnel singna Achouba Thoudang kaya lauri Hauzikti state asi mahusagi fibam datapna tapna hanjulak pahore irang asiga mari leinana lakhiba nongmai sing ayambana lokhatpa ngambaga loinana nongmai lising ama hubutara nipan rom surrender torakpasu leire haina DGP Rajiv Singh na makhatana phongdokhi Manipur lenga ki Chief Secretary Dr. Punit Goel, Security Advisor Kuldeep Singh, MLA Singh amadi atay makok thongba official kaya na saruk yakhiba thoramaduda Governor Bhalla na mathaw nithi na pangthokpa police station battalion amadi police personnel sing da tongan ba trophy sing lanthok tunay kay khumnabasu utkhi chahi asigi oina Kangpokpi police station na DGP trophy for best police station gi mana phangba ngamke